ꯅꯨꯡꯁꯤꯕꯤꯈ꯭ꯔꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯏꯃꯥ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯏꯃꯥ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥꯂꯨ ꯑꯪꯀꯤꯟꯕꯨ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯅꯥꯏꯈ꯭ꯔꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯉꯁꯤꯒꯤ 82ꯔꯛ ꯁꯨꯕ ꯏꯆꯜꯒꯤ ꯃꯄꯣꯛ ꯄꯣꯛꯄ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯉꯁꯤ ꯆꯨꯈꯠꯆꯔꯤꯕ ꯃꯩꯔꯥ ꯑꯁꯤꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯡꯅ ꯄꯥꯡꯊꯣꯛꯄꯒꯤ ꯂꯝꯕꯤꯗ ꯃꯩꯔꯥ ꯑꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯂꯥꯏꯕꯛ ꯁꯤꯟꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤ ꯌꯥꯏꯐꯔꯕ ꯑꯥꯒꯁꯀꯤ ꯇꯥꯡ 1/2023 ꯏꯉꯦꯟꯒꯤ 19ꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯔꯩꯄꯥꯛ ꯏꯅꯥꯠ ꯆꯅꯨꯔꯥ ꯂꯣꯏꯅ ꯁꯤꯂꯣꯟ ꯏꯆꯜꯒꯤ 82ꯔꯛ ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯏꯔꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯏꯐ ꯄꯤꯖꯔꯤ꯫ ꯏꯆꯜ ꯍꯧꯈꯤꯕ ꯁꯣꯛ 2005 ꯏꯉꯦꯟꯒꯤ 23ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯑꯦꯛꯇꯤ ꯕꯤꯅꯣꯗꯤꯅꯤꯅ ꯃꯌꯦꯛ ꯂꯧꯕꯤꯗꯨꯅ ꯏꯆꯜ ꯑꯁꯤ ꯁꯥꯐꯣꯡꯂꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤ ꯌꯦꯜꯂꯣꯡꯉꯩꯗꯒꯤ ꯍꯧꯅ ꯐꯤꯅꯥꯠ ꯀꯜꯆꯔ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯔꯝꯗꯝꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯁꯦꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯪ ꯁꯣꯛ 1997 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯜꯂꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯏꯅꯥꯠꯀꯤ ꯃꯁꯛ ꯑꯁꯤ ꯉꯁꯤꯗꯤ ꯑꯁꯨꯝ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯃꯗꯤ ꯃꯤꯔꯝꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯇꯧ ꯇꯝꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯟꯁꯤꯟꯅꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯏꯆꯜ ꯑꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯆꯍꯤ 12 ꯂꯥꯛꯂꯤꯕ ꯄꯔꯤꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯕ ꯏꯆꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯄꯥꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯩꯍꯥꯎ ꯃꯥꯒꯤ ꯏꯅꯥꯠ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯖꯔꯛꯄ
ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯜꯂꯣ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯔꯒ ꯂꯩꯕ ꯂꯝꯗꯝꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤꯁꯨ ꯃꯁꯤꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯏꯕ ꯆꯍꯤ ꯀꯨꯟꯒ ꯃꯥꯊꯣꯏꯒꯤ ꯄꯔꯤꯡ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯁꯛ ꯍꯥꯏꯕꯗꯤ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯇꯤꯍꯥꯁꯀꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯏꯅꯥꯠꯇꯒꯤ ꯀꯥꯏꯊꯔꯛꯄ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯃꯇꯦꯛ ꯀꯥꯏꯕ ꯍꯧꯔꯛꯈꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃ꯭ꯌꯥꯟꯃꯥꯔꯅ ꯆꯪꯂꯛꯄ ꯃ꯭ꯌꯥꯟꯃꯥꯔꯅ ꯑꯩꯈꯣꯏꯒꯤ ꯉꯝꯕꯤ ꯑꯁꯤ ꯀꯕꯣ ꯚꯦꯂꯤ ꯀꯥꯏꯕ ꯍꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯧꯈꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯍꯧꯈꯤꯕ ꯁꯣꯛ 2018ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯉꯁꯤ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟꯖꯦꯡꯅꯔꯒ ꯂꯩꯔꯕ ꯌꯨꯝ ꯀꯩ ꯃꯥꯡ ꯇꯥꯛꯑꯕ ꯑꯁꯤꯒꯨꯝꯕ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯂꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯃꯁꯛ ꯑꯃꯗꯤ ꯂꯩꯔꯤꯕ ꯌꯦꯜꯂꯣ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯉꯥꯛꯄꯤꯕ ꯁꯦꯝꯕꯤꯗꯕꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯃꯤꯒꯤ ꯃꯤꯇꯧ ꯑꯁꯤ ꯍꯦꯟꯅ ꯇꯝꯁꯤꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯀꯥꯏꯊꯔꯛꯄꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯕꯣ ꯇꯝꯄꯥꯛ ꯄꯤꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯣꯔꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯗꯨꯒꯨꯝꯂꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯅꯕꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯄ ꯂꯩ ꯃꯦꯗꯤꯌꯥ ꯃꯐꯝꯗ ꯂꯥꯎꯊꯣꯛꯑꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯏꯅꯥꯠ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯃ ꯐꯨꯔꯨꯞ ꯑꯃ ꯁꯥꯒꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯄ ꯑꯃꯈꯛ ꯆꯪꯏ ꯏꯅꯥꯠ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯔꯤ ꯀꯥꯏꯊꯔꯛꯄꯅ ꯃꯁꯛ ꯑꯣꯏꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯂꯕ ꯑꯃꯨꯛꯁꯨ ꯉꯁꯤ ꯄꯣꯡꯄꯣꯡ ꯁꯥꯔꯒ ꯊꯦꯡꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯂꯥꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯔꯤ ꯂꯥꯟꯐꯝ ꯃꯌꯥꯏꯗ ꯂꯩꯔꯕ ꯏꯅꯥꯠꯀꯤ ꯃꯁꯛ ꯀꯥꯏꯊꯔꯛꯂꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯁ꯭ꯇꯔꯦꯡ ꯑꯃꯈꯛ ꯁꯥꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯏꯅꯥꯠ ꯀꯜꯆꯔ ꯑꯁꯦ ꯀꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯦ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯅꯧꯍꯧꯅꯅ ꯏꯅꯥꯠꯁꯤ ꯑꯃꯨꯛ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯨꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯣꯛ ꯃꯄꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯝꯅꯃꯛꯇ ꯊꯝꯖꯔꯤ